लीला फिल्म पुथोप सनागी गादको ममाना ममागी इचानुपी से पाथी कुमथी कोटपा पुखी कोटपा लेखुम कोटपा निपाम सेंग्रे ताब कांदा असोमददी ममानदी हुइद्रो मुखाइद चेलमने न खंजब अदो इचानुपीना फोन तरो कांसे नसै बलाना फोन तरो कांसे को लेखुम कोटपा लेखुम ना कोटपा निपाद ओइरम मदुदा ममा खोंगान कोटपा ओइरम मदमदो अदो फोन तौंद मदमदो ममाना फाव आई काउ ngam je ko gi sofa da chong mu ma adu ki dialog to chong mak chong dra ga so matam da mama da to ki dialog to yam nuai je ki bai da adu ma tem du ji hang na ba ka chang da jing ngom tung sa pi ma adu khang na ji hang ha da ni ngasi din na cha na ka ni ngai मधुरा नाचे मधुरा बाजे मधुरा नाचे मधुरा बाजे मधुरा 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 झाचिनी नात्र तेरे कित जा मधुरा नाचे मधुरा बाजे मधुरा नाचे मधुरा बाजे मधुरा 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 झाचिनी नात्र तेरे कित जा अदो आइना खल्लेबको अखोई फिल्म तौरो अमा तौरो चलुबसे इंजांग नापी के से पुआत हापीरे एबको आइना लाइरब साबसिदे लाइरब आइदि प्रोड्यूसर जे फिल्म तंखाइ चलको द प्रोड्यूसर दो मसम के याम याउरगी हंगिने आइना डाइरेक्ट हंगिने बा प्रोड्यूसर दो मसम का याउरगी हंगिने बा असुमाइन तौदन याम वांग्रा जातनि मोइसु को वादि हैबदि नतबा अदुगा अखोइदसु याम छातिना वाइएबा खंगदेदा अदो हजे आर्टिस्ट में आमजे हा करा साबाय दु याव अखोइदि हिरोइन को ममने अखोइदि हिरो को ममने हैबेजिकि को सेसिदा नोय अहन दरकार ओइदि हैबेगी तात अमखक उबसु यावी सिंगलेन बी अम ओइना आइना नखोइदे चिंगोइना गदबदि माइथीरबा मखोइना मखोइगि याइबि लोफरो माइथीरबाइना माइथीरबा मखोइना मखोइगि लुरेन कफरो खुलापी इगाई द पुजेम लाओ हाउना लोंचत काइदना चिंगु लाई द छिनस ma azan ahan krum jiri mo यारे asi ike channel pathamine si kamine sina mafam statuna koi iramda manipur sidigi leriba artist singa thengnariba awaba kya koina statuna mathang unajabagi tangkak to amadi apungoina veteran artist singse pato karamna iramda manipur sida artist moina ochi fawo lebirakpagi habina singma kya do mafam statuna koigi wari utai sanabagi tangkak to nungsijarabagi viewers singnaso yam tatana haibirakhiba aduga aigi su kwaidagi pamjaba mama wo unajage matam ke mamang hona tongan field da art ki lam sida singtha bu yaraba amadi iramdam adi yam chauna hayeng tung koina fawda yam chawba chaw mami moina de horoga da mamani adu hanba ai nak da famna lere mama si mama dagi hanjage mama gi hanada ming amadi lefam mama dagi dang oi ni mama mamang da so dum interview lobok da adum mayam mama dum hajagre adu ngasi so dum ibungona nauna hai ko se dum hajage ai kari koi porompa thawan thaba lai kai degi ni aduga ai gi imagi ming na chandramukhi kawi aduga koi baba gi maming na gaurachan kawi aduga ai gi puroi beduna tomba kawi ma lai gidre ada ai sanupa ama nupi ama poe moi loina mayu makai bale ai huji yam lem kano tongna nungai na lai de huji nuaje mama si film di am ur hetare mama ko aduga drama gi lam du sem ujagre mama tuna sana pamjaro bai hetare aduna mama se amuta hakthena na unajage na khanjabasi asi sorna chambi bidagi mama gi nakta lakjaba phangjabasi am nuaje ko mama ado mama ga kitang aina nahanagi hangjaningwa kya si kitang mama ri khangjo horge ngasi de ado mama koi mama si qualification kya am lebirage mama ai di lai hai di
ꯑꯩꯗꯤ ꯃꯦꯇ꯭ꯔꯤꯛ ꯐꯦꯟꯅꯤ ꯀꯩꯅꯣ ꯑꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯗꯤ ꯈꯔ ꯉꯥꯎꯁꯟꯅꯅ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯇꯝꯍꯧꯗꯦꯕ ꯑꯗꯨ ꯌꯥꯝ ꯅꯧꯅꯁꯨ ꯌꯨꯝ ꯄꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯞꯄꯦꯜ ꯑꯃꯒ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯦꯕ ꯑꯩꯗꯤ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯩ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯁꯨ ꯌꯥꯕꯅꯦ ꯍꯦꯛ ꯃꯃꯥꯡꯗꯀꯣ ꯃꯃꯥꯒꯤ ꯃꯤꯡꯁꯤ ꯁꯤꯅꯦ ꯑꯩꯅ ꯎꯅꯖꯗꯣꯏꯁꯤ ꯁꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣ ꯍꯥꯏꯅ ꯈꯤꯇꯪ ꯂꯥꯡꯇꯛꯅꯍꯟꯒꯦꯅ ꯑꯩꯅ ꯃꯃꯥꯒꯤ ꯃꯤꯡ ꯍꯥꯏꯍꯟꯖꯕꯅꯦ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤ ꯍꯧꯖꯤꯛꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯀꯌꯥ ꯂꯩꯔꯤꯒꯦ ꯏꯆꯥꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯦ ꯑꯗꯨꯒꯤ ꯏꯁꯨ ꯅꯨꯄꯤ 2 ꯂꯩꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯉꯥꯛꯇꯅꯤ ꯑꯣ ꯅꯨꯄꯥ ꯌꯥꯎꯗꯕꯀꯣ ꯅꯨꯄꯥ ꯌꯥꯎꯗꯦ ꯑꯣꯀꯦ ꯍꯣꯏ ꯏꯁꯣꯔꯅ ꯁꯣꯏꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯃꯃꯥꯗꯁꯨ ꯍꯣꯏ ꯀꯣ ꯍꯣꯏ ꯑꯗꯣ ꯃꯃꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯃꯃꯥ ꯑꯩ ꯍꯧꯖꯤꯛ 71 ꯍꯥꯏꯒꯠꯂꯛꯑꯦ 71 ꯑꯗꯣ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ 50 ꯑꯕꯞꯀ ꯃꯥꯜꯂꯦ ꯑꯁꯦꯡꯕ꯭ꯔꯣ ꯀꯩ 50 to ꯆꯥꯅꯤꯡꯉꯤ 60ꯒꯤ ꯃꯔꯛꯇ ꯃꯤ ꯍꯥꯏꯅꯗꯥꯏꯅꯦ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯈꯣꯏꯔꯤꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝ ꯃꯃꯥꯅ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯖꯕꯒ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯄꯤꯔꯛꯄꯁꯦ ꯐꯤꯂꯝꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯑꯩꯗꯤ ꯐꯤꯂꯝꯗ ꯈꯛ ꯗꯥꯏꯂꯣग ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕꯗꯣ ꯁꯨꯝ ꯃꯃꯥꯁꯦ ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯆꯨꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯇꯣꯡꯕ ꯀꯥꯏꯗꯣ ꯑꯩꯅꯦ ꯑꯗꯣ ꯃꯃꯥꯁꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯈꯣꯡꯗꯥꯕꯤꯔꯛꯄꯁꯤ ꯁꯣꯛ ꯀꯌꯥꯗꯒꯤ ꯈꯣꯡꯗꯥꯕꯤꯔꯛꯀꯦ ꯑꯩꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯃꯥ ꯁꯥꯔꯛꯑꯦ ꯑꯩꯒꯤ ꯆꯍꯤ 25 ꯗꯒꯤ ꯑꯗꯨꯝ ꯃꯃꯥ ꯁꯥꯔꯛꯑꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯁꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯦꯔꯣꯏꯟꯒꯤ ꯔꯣꯜꯒꯗꯤ ꯂꯧꯕ ꯌꯥꯎꯕꯤꯔꯛꯈꯤꯕ꯭ꯔꯥ ꯗ꯭ꯔꯃꯥꯗꯗꯤ ꯂꯧꯏ ꯗ꯭ꯔꯃꯥꯗ ꯑꯗꯨꯒ ꯀꯩꯅꯣꯗꯗꯤ ꯏꯟꯊꯣꯛꯅꯕꯤꯁꯦ ꯑꯩꯅ ꯑꯦꯋꯥꯔꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯔꯣꯠꯂꯣꯏꯅꯤ ꯀꯩꯅꯣ ꯍꯣꯏ ꯗꯦꯕꯥꯟ ꯈꯣꯏ ꯈꯪꯕꯅꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯅꯤꯅ ꯑꯗꯨ ꯃꯣꯏꯒꯤꯗꯨꯗꯗꯤ ꯃꯗꯨ ꯑꯩ ꯍꯦꯔꯣꯏꯟꯅꯦ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯏꯆꯥ ꯄꯤꯛꯏꯉꯩꯗꯒꯤ ꯀꯔꯤ ꯐꯤꯂꯝꯅꯦꯕ ꯃꯃꯥꯗꯣ ꯏꯟꯊꯣꯛꯂꯕꯤ ꯏꯟꯊꯣꯛꯂꯕꯤ ꯁꯦꯔꯣꯠꯂꯣꯏꯅꯤ ꯐꯤꯂꯝ ꯑꯆꯧꯕ ꯑꯗꯩ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯗꯣ ꯃꯗꯨꯃ ꯑꯩ ꯑꯗꯨꯃ ꯍꯦꯔꯣꯏꯟ ꯏꯕꯨ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯨꯕꯤ ꯑꯄꯠꯄꯤ ꯄꯠꯇꯕꯤ ꯑꯗꯨꯝ ꯗꯔꯁꯥ ꯂꯩꯔꯝꯃꯤ ꯃꯃꯥꯁꯤ ꯐꯤꯂꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯟꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯒꯦ ꯃꯃꯥ ꯑꯩ ꯐꯤꯂꯝ ꯅꯠꯇꯕ ꯗ꯭ꯔꯃꯥ ꯇꯧꯏ ꯑꯗꯩ ꯐꯤꯂꯝ ꯇꯧꯏ ꯏꯁꯩ ꯇꯧꯏ ꯁꯪꯒꯤꯇꯣꯟꯗꯨꯁꯨ ꯍꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯃꯌꯥꯝꯅꯅꯦ ꯑꯩꯒꯤ ꯉꯥꯎꯁꯟꯅꯕꯗꯣ ꯎꯕꯗ ꯁꯪꯒꯤꯇꯣꯟ ꯃꯌꯥꯏꯗ ꯇꯧꯕꯗꯨꯗꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯏꯗ ꯍꯥꯏꯕꯤꯔꯛꯄꯩ ꯋꯥꯅꯤꯗ ꯑꯩꯅ ꯑꯗꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯍꯩꯖꯔꯨꯕ ꯅꯠꯆꯗꯦꯗ ꯍꯣꯏ ꯑꯗꯣ ꯍꯩꯕ ꯑꯣꯔ ꯍꯩꯇꯕ ꯍꯥꯏꯁꯤꯗꯤ ꯃꯃꯥ ꯏꯁꯥꯅ ꯈꯪꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯑꯗꯨꯅ ꯃꯃꯥꯅ ꯇꯧꯕꯤꯔꯤꯕ ꯂꯥꯏꯟꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯕꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯃꯥꯕꯨ ꯄꯥꯝꯕꯤꯕ ꯁꯣꯏꯅ ꯑꯣꯏꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯑꯩꯒꯤ ꯏꯁꯛ ꯏꯇꯧ ꯐꯖꯕꯗꯨꯗ ꯍꯥꯏꯔꯛꯏꯃꯤꯅꯦ ꯅꯣꯏꯕꯨ ꯃꯃꯥ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯅꯠꯇꯕ ꯌꯨꯝꯗ ꯆꯨꯝꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔ ꯂꯩꯕꯤꯒꯦ ꯃꯃꯥ ꯌꯨꯝꯗ ꯂꯩꯕꯗꯣ ꯍꯣꯏ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯅꯤ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯐꯤꯔꯣꯟ ꯈꯔ ꯁꯨ ꯑꯃ ꯈꯔ ꯇꯧ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯀꯩꯁꯨ ꯑꯩ ꯀꯩꯁꯨꯝꯕꯧ ꯁꯨꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯏꯃꯧ ꯅꯨꯄꯤ ꯂꯩꯔꯃꯤꯅ ꯃꯥꯅ ꯑꯩ ꯀꯔꯤꯝ ꯇꯧꯍꯟꯗꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯂꯥꯟꯒꯤ ꯃꯇꯝꯁꯨ ꯂꯥꯛꯑꯦ ꯂꯥꯟꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯔꯣꯅꯥꯒ ꯂꯥꯛꯏꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯑꯥꯔꯇꯤꯁꯁꯤꯡ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯆꯠꯂꯒ ꯎꯅꯖꯔꯤꯁꯤꯡꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯇꯩꯒꯤꯁꯨ ꯊꯣꯏꯅ ꯅꯠꯆꯗꯦ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯖꯕꯗꯤ ꯀꯣꯔꯣꯅꯥ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯔꯣꯅꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯥꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯃꯥꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯥꯟꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯗꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯁꯨ ꯍꯦꯛ ꯌꯥꯗꯕꯒꯨꯝ ꯇꯧ ꯃꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯨꯝꯁꯨ ꯌꯥꯝ ꯇꯧꯅꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯑꯥꯔꯠꯇ ꯈꯣꯡꯗꯥꯔꯨꯕꯅꯤꯅꯀꯣ ꯃꯁꯤꯗ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯔꯒ ꯂꯩꯔꯤꯅꯦꯕ ꯁꯤꯁꯤꯗ ꯄꯨꯔꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯣꯏꯔꯣ ꯗ꯭ꯔꯃꯥ ꯑꯣꯏꯔꯣ ꯐꯤꯂꯝ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯐꯤꯂꯝ ꯀꯗꯥꯏꯗ ꯍꯣꯜ ꯂꯩꯔꯤꯒꯦꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯥꯎ ꯀꯅꯥ ꯌꯦꯡꯕꯤꯔꯔꯤꯒꯦꯕ ꯁꯤꯁꯤꯗꯅꯦꯕ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯁꯦ ꯉꯁꯥꯏꯒꯤ ꯁꯤꯟꯐꯝ ꯑꯃꯁꯨ ꯄꯥꯏꯍꯧꯗ ꯑꯗꯒꯤ ꯂꯤꯂꯥ ꯐꯂꯥꯗꯨꯅ ꯆꯥꯕ ꯑꯣꯏꯕꯁꯨ ꯌꯥꯗ
ꯍꯦꯛꯇ ꯑꯋꯥꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯏꯕꯨꯡꯉꯣ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯃꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯁꯦ ꯁꯤꯗ ꯀꯔꯤ ꯐꯥꯎꯇꯗꯤ ꯇꯧꯕꯤꯒꯦ ꯃꯃꯥ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯈꯪꯗꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯇꯧꯔꯒ ꯀꯩꯗꯧꯒ ꯑꯩ ꯒꯣꯔꯃꯦꯟꯅꯀꯣ ꯈꯖꯤꯛꯇꯪ ꯃꯣꯏꯅ ꯈꯖꯤꯛꯇꯪ ꯍꯣꯜꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯊꯥꯒꯤ ꯈꯪꯗꯦ ꯃꯆꯥ 10 ꯄꯣꯛꯄꯗ ꯃꯆꯥ 10ꯗꯣ ꯂꯣꯏꯅꯃꯛ ꯁꯦꯝꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯁꯦꯝ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯁꯦꯝꯅꯦꯅ ꯂꯩꯔꯒ ꯃꯥꯏ ꯃꯆꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯒꯤ ꯃꯉꯣꯟꯗ ꯆꯩꯔꯤꯕ ꯊꯥꯡꯂꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯦ ꯃꯥ ꯇꯥꯗꯅ ꯍꯩꯗꯅ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ 마주 센터ꯗ ꯆꯠꯂꯒ ꯍꯥꯏꯅꯖꯔꯝꯒꯅꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯅ ꯄꯦꯟꯗꯕꯅꯤ ꯍꯦꯟꯀꯠꯂꯛꯇꯅ ꯇꯧꯐꯝ ꯊꯣꯛꯏꯅ ꯃꯥꯅ ꯃꯄꯤ ꯃꯄꯥꯅꯤꯅ ꯍꯥꯏꯗꯤ ꯃꯆꯥ ꯄꯣꯛꯑꯗꯤ ꯃꯃꯥ ꯃꯄꯥꯗ ꯇꯥꯏꯅꯩꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯃꯥꯅ ꯈꯔ ꯃꯄꯤ ꯃꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯒ ꯀꯩꯗꯧꯔꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯇꯥꯎꯗꯅ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕꯤꯁꯤꯔꯥ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯦꯟꯇꯔꯗ ꯑꯣꯏꯔꯁꯨ ꯃꯥꯅ ꯊꯥꯒꯠꯄꯤꯗꯅ ꯃꯌꯥꯝꯁꯤꯒꯤ ꯇꯧꯕꯤꯔꯛꯑꯗꯤ ꯐꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯊꯝꯅꯤꯡꯉꯤ ꯅꯆꯥꯅ ꯍꯪꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯅꯆꯥꯅ ꯁꯨꯝ ꯃꯐꯝ ꯑꯃ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯎꯕꯗꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯍꯪꯖꯒꯦꯅ ꯈꯟꯖꯕꯁꯤ ꯉꯥꯏ ꯉꯝꯗ꯭ꯔꯤ ꯑꯩ ꯊꯃꯣꯏꯅ ꯑꯗꯨꯝ ꯑꯩ ꯍꯥꯟꯅꯁꯨ ꯍꯪꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯀꯣ ꯑꯗꯣ ꯃꯈꯥ ꯈꯤꯇꯪ ꯁꯣꯝꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯊꯔꯛꯄ ꯀꯥꯟꯁꯤꯗ ꯃꯃꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯥꯟꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥ ꯑꯥꯔꯇꯤꯁꯀꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯃꯥꯀꯣ ꯂꯩ ꯃꯥꯜꯂꯦ ꯃꯗꯣ ꯁꯤꯁꯤ ꯃꯃꯥ ꯑꯩꯈꯣꯏ ꯐꯪꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯪꯗꯦ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯕ ꯇꯥꯗꯕꯅꯤꯅ ꯇꯥꯗꯦ ꯈꯪꯗꯕꯅꯤꯅ ꯈꯪꯗꯦꯕ ꯑꯈꯪꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯑꯗꯨꯃꯛ ꯃꯇꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔꯗꯒꯤꯅꯦꯅ ꯄꯣꯠꯁꯛ ꯂꯨꯄꯥ ꯐꯥꯎꯕ ꯁꯤꯡꯒꯜ ꯂꯨꯄꯥ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯤꯑꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯃꯃꯥ ꯅꯆꯥꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ ꯂꯩꯕꯤꯔꯤꯁꯤꯡꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯀꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯡꯕꯥꯡꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯁꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯐꯝ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯁꯨ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯈꯪꯕꯤꯔꯝꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯏꯚꯟ ꯏꯁꯩ ꯁꯛꯄ ꯑꯣꯏꯒꯦꯔꯥ ꯑꯔꯥꯡꯐꯝ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯨ ꯊꯠꯂꯦꯕꯀꯣ ꯉꯁꯥꯏ ꯑꯥꯔꯠꯇ ꯈꯣꯡꯗꯥꯔꯨꯔꯕꯅꯤꯅ ꯑꯩꯅ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯗꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯧꯔꯒ ꯌꯣꯟꯕꯗꯣ ꯀꯩꯊꯦꯜ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯣꯏ ꯌꯣꯜꯂꯤ ꯉꯥꯛꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯉꯝꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯉꯝꯒꯅꯦꯕ ꯁꯤꯁꯤꯗ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯂꯥꯟꯐꯝꯁꯤꯗ ꯃꯥꯌꯣꯛꯅꯗꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯀꯩꯊꯦꯜ ꯅꯨꯄꯤ ꯑꯗꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯁꯨ ꯃꯩꯔꯥ ꯄꯥꯏꯔꯒ ꯆꯠꯂꯤꯑꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯐꯝꯃꯤꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯝꯃꯤꯕꯗꯣ ꯑꯩꯈꯣꯏ ꯐꯝꯕ ꯉꯝꯗꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯂꯝꯈꯛꯇ ꯆꯪꯉꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯅꯣꯛꯅꯒꯗꯕ ꯉꯥꯡꯅꯒꯗꯕ 2 ꯇꯤꯜꯂꯦ ꯉꯥꯡꯅ 3 ꯇꯤꯜꯂꯦ ꯉꯥꯡꯅ ꯃꯣꯏꯅ ꯉꯥꯡꯅꯒꯗꯕꯗꯣ ꯅꯥꯀꯣꯡ ꯐꯨꯟꯒꯅꯤ ꯈꯟꯕꯗꯅꯦ ꯆꯔꯥ ꯍꯦꯜꯂꯁꯨ ꯍꯦꯟꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯦ ꯌꯥꯝꯅ ꯃꯃꯥ ꯅꯆꯥꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗꯀꯣ ꯅꯆꯥꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯐꯥꯎꯕ ꯁꯨꯕ ꯅꯣꯝꯕ ꯉꯝꯕ ꯐꯥꯎꯗ ꯃꯈꯣꯏꯅ ꯍꯦꯛ ꯊꯕꯛ ꯑꯃ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯎꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯦ ꯁꯤꯅ ꯍꯦꯛꯇ ꯊꯕꯛꯁꯤ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯣꯟꯅ ꯇꯣꯞꯅ ꯑꯣꯏꯔꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯑꯗꯨꯃꯛ ꯍꯤꯡꯕ ꯉꯝꯅꯕꯁꯤ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯚꯦꯇꯦꯔꯥꯟ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯍꯟꯁꯤꯡꯗꯗꯤ ꯌꯥꯝꯅ ꯑꯗꯨꯛ ꯃꯇꯤꯛ ꯑꯋꯥꯕꯁꯤ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯣꯏ ꯅꯍꯥꯔꯣꯟꯗꯗꯤꯀꯣ ꯅꯍꯥꯔꯣꯟꯁꯤꯡꯗꯗꯤ ꯃꯣꯏꯒꯤ ꯂꯥꯏꯕꯛ ꯂꯩꯔꯛꯈꯤꯅꯤ ꯀꯣ ꯂꯩꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯅꯅꯦ ꯃꯣꯏꯕꯨ ꯌꯥꯝꯅ ꯇꯥꯛꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯑꯍꯩꯕꯗꯨꯅꯤꯀꯣ ꯑꯩ ꯍꯩꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯩꯒꯤ ꯑꯈꯪꯕ ꯈꯖꯤꯛꯇꯪꯗꯣ ꯑꯗꯨ ꯁꯤ ꯇꯧꯕ ꯃꯣꯏꯁꯤ ꯌꯥꯝ ꯋꯥꯡꯈꯠꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯦ ꯁꯤꯒꯤꯁꯨ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅ ꯈꯖꯤꯛꯇꯪ ꯇꯥꯗꯕ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯈꯪꯗꯦ ꯇꯥꯗꯕꯅꯤꯅ ꯇꯥꯗꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯣꯡꯕ ꯆꯥꯎꯕꯁꯤꯅ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣꯅ
ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯦ ꯅꯣꯏ ꯐꯪꯉꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯕꯁꯨ ꯅꯠꯇꯕꯅꯤ나 ꯑꯗꯒꯤ ꯈꯕꯔꯗ ꯀꯔꯤꯗ ꯂꯥꯎꯊꯣꯛꯄꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯣ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯗꯕꯅꯤꯅ ꯉꯥꯡꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯗꯦ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯂꯥꯛꯏ ꯀꯥꯟꯁꯤꯗ ꯃꯃꯥ ꯈꯛ ꯅꯠꯇꯅ ꯍꯦꯛ ꯈꯪꯕ ꯌꯥꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯑꯗꯨꯅꯦ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯥꯔꯇꯤꯁꯀꯤ ꯇꯦꯡꯕꯥꯡꯁꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯈꯪꯒꯠꯂꯒ ꯈꯔ ꯁꯨꯝ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯏꯄꯥꯃꯛꯁꯨ ꯃꯃꯥ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕꯒꯤ ꯁꯤꯟꯐꯝꯗ ꯂꯩꯖꯩꯑꯕ ꯑꯗꯣ ꯆꯍꯤ ꯑꯃ ꯊꯦꯡꯅꯖꯗꯨꯅ ꯑꯗꯨꯃꯥꯏꯅ ꯐꯣꯝ ꯊꯥꯖꯤꯟꯖꯕ ꯃꯇꯝꯗꯀꯣ ꯕꯕꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯀꯤ ꯇꯦꯡꯕꯥꯡꯁꯤ ꯐꯪꯖꯒꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯐꯣꯝ ꯊꯥꯒꯦꯁꯨ ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯦꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ 10ꯃꯨꯛ ꯂꯩꯔꯤꯁꯦ ꯃꯣꯏ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯗꯦ ꯃꯣꯏꯅ ꯐꯪꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯃꯣꯏ ꯐꯪꯗꯕꯅꯤꯅ ꯑꯩꯁꯨ ꯐꯪꯗꯦꯕ ꯐꯪꯒꯗꯕ ꯑꯥꯔꯇꯤꯁ ꯐꯪꯕ ꯌꯥꯕ ꯖꯒꯥꯁꯤ ꯐꯪꯗꯅ ꯂꯩꯔꯝꯕꯁꯤ ꯏꯚꯟ ꯈꯪꯕꯨ ꯈꯪꯗꯅ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯐꯤꯜ ꯑꯥꯔꯇꯤꯁꯁꯤꯗ ꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯅ ꯐꯪꯕꯤꯔꯛꯈꯤꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯅ ꯃꯃꯥꯁꯤ ꯑꯥꯔꯇꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯁꯨ ꯆꯞ ꯆꯥꯅ ꯌꯥꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯥꯔꯠꯁꯤꯗ ꯈꯣꯡꯗꯥꯕ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯅ ꯂꯨꯄꯥ 500ꯗꯁꯨ ꯂꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯃꯥꯏ ꯂꯨꯄꯥ 500ꯗꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10,000 10,000ꯒꯤ ꯃꯊꯛꯇ ꯄꯥꯛꯑꯦꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯂꯩꯇꯕꯅꯤꯅ ꯐꯪꯗꯕꯅꯤ나 ꯐꯪꯗꯦ ꯁꯤꯅꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯐꯪꯅꯕ ꯍꯣꯠꯅꯔꯁꯦ ꯃꯃꯥ ꯀꯣ ꯅꯆꯥ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯁꯨ ꯎꯅꯖꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦꯅ ꯊꯤꯕꯤꯔꯛꯄꯁꯦ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯔꯛꯄꯣ ꯍꯣꯏ ꯃꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯑꯗꯣ ꯃꯃꯥ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯉꯥꯛꯇꯪ ꯂꯥꯞꯊꯣꯛꯆꯔꯒ ꯉꯁꯥꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯗ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯛꯆꯒꯦ ꯃꯃꯥꯁꯤ ꯉꯁꯥꯏ ꯏꯁꯩꯁꯨ ꯁꯛꯄꯤ ꯍꯥꯏ ꯑꯗꯒꯤ ꯐꯤꯂꯝꯁꯨ ꯌꯥꯎꯕꯤꯔꯦ ꯗ꯭ꯔꯃꯥꯒꯤ ꯂꯝꯗꯁꯨ ꯌꯥꯎꯕꯤꯔꯦꯀꯣ ꯃꯃꯥ ꯑꯗꯣ ꯅꯣꯡꯃꯗ ꯁꯤꯁꯦ ꯐꯤꯂꯝ ꯑꯗꯒꯤ ꯗ꯭ꯔꯃꯥ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯆꯠꯄꯁꯤ ꯂꯣꯏꯅ ꯐꯪꯖꯤꯟꯅꯔꯛꯄꯒ ꯌꯥꯎꯕ꯭ꯔꯥ ꯃꯃꯥ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯁꯪꯀ꯭ꯔꯤꯇꯣꯟꯗꯤ ꯍꯌꯦꯡ ꯁꯛꯀꯦ ꯌꯥꯗꯦ ꯑꯗꯨꯒ ꯐꯤꯂꯝꯗꯤ ꯍꯌꯦꯡꯗꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯁꯨꯔꯒꯗꯤ ꯍꯌꯦꯡ ꯅꯝꯖꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟ ꯑꯃ ꯂꯩ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯇꯧꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯥꯗ ꯀꯇꯛꯇ ꯗ꯭ꯔꯃꯥ ꯑꯃ ꯀꯝꯄꯤꯇꯤꯁꯟ ꯆꯠꯇꯣꯏꯁꯦ ꯀꯔꯤ ꯊꯥꯗ ꯆꯠꯄꯤꯒꯗꯕꯅꯣ ꯃꯃꯥ ꯀꯩꯅꯣꯅꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 16ꯗ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯗꯩꯗ ꯁꯦꯗꯨꯜ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯪꯆꯤꯠ ꯆꯠꯀꯅꯤꯁꯨ ꯉꯁꯤꯒꯨꯝꯕ ꯗꯦꯠ 14ꯁꯦ ꯑꯩ ꯁꯦꯗꯨꯜ ꯄꯤꯔꯤꯅꯦ ꯁꯦꯗꯨꯜ ꯑꯗꯨ ꯄꯤꯗꯕ ꯌꯥꯗꯕ ꯑꯗꯨꯁꯨ ꯑꯟꯗ꯭ꯔꯣꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃ ꯃꯄꯨꯡ ꯐꯥꯍꯜꯂꯝꯃꯒ ꯃꯃꯥꯅ ꯆꯠꯄꯤꯈꯤꯕ ꯃꯇꯝꯁꯦ ꯃꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯃ ꯍꯦꯛ ꯄꯤꯔꯝꯗꯕꯗꯀꯣ ꯃꯣꯏꯅ ꯁꯥꯒꯠꯆꯔꯤꯕ ꯀꯩꯅꯣꯗꯣ ꯃꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯦ ꯑꯩ ꯍꯜꯂꯛꯑꯒꯅꯦ ꯅꯣꯏꯒꯤ ꯁꯦꯗꯨꯜꯁꯦ ꯂꯣꯏꯅ ꯄꯤꯒꯦꯀꯣꯅ ꯑꯩ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯗ꯭ꯔꯃꯥ ꯉꯁꯥꯏ ꯐꯤꯂꯝ ꯌꯥꯎꯕ ꯍꯧꯕꯤꯔꯛꯄꯗꯤ ꯃꯃꯥꯅ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯃꯃꯥꯒꯤ ꯆꯍꯤ 15 ꯑꯗꯣ ꯆꯍꯤ 15ꯁꯤ ꯃꯃꯥ ꯁꯣꯛ ꯀꯌꯥꯃꯨꯛ ꯑꯗꯥꯏꯗꯣ ꯑꯣꯏ ꯃꯃꯥꯅ ꯌꯥꯎꯕꯤꯔꯛꯄ ꯑꯗꯨ 75 ꯑꯣꯏꯒꯗ꯭ꯔꯥ 78 ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯥꯎꯅꯤ ꯒ꯭ꯌꯥꯟ ꯃꯥꯟ ꯑꯃ ꯇꯥꯄꯣꯠꯇꯦ ꯑꯩꯅ ꯌꯥꯎꯔꯛꯏꯁꯦ ꯗ꯭ꯔꯃꯥꯒ ꯐꯤꯂꯝꯒꯁꯤ ꯀꯔꯝꯕꯅ ꯍꯥꯟꯅ ꯈꯣꯡꯗꯥꯕꯤꯔꯛꯀꯦ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯂꯤꯂꯥ ꯐꯂꯥ ꯍꯥꯏꯗꯣ ꯆꯥꯛꯀ ꯇꯣꯠꯂ ꯆꯥꯅꯤꯡꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯗ꯭ꯔꯃꯥꯅ ꯇꯣꯉꯥꯜꯂꯤ ꯐꯤꯂꯝꯅ ꯇꯣꯉꯥꯜꯂꯤ ꯑꯗꯨꯒ ꯐꯤꯂꯝꯒ ꯗ꯭ꯔꯃꯥꯒꯗꯤ ꯇꯣꯉꯥꯜꯂꯤꯀꯣ ꯑꯗꯨ ꯇꯣꯉꯥꯜꯂꯁꯨꯅꯦ ꯑꯅꯤꯃꯛꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁꯤꯅ ꯁꯤ ꯍꯦꯜꯂꯤ ꯁꯤꯅ ꯁꯤ ꯍꯦꯜꯂꯤꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯃꯃꯥ ꯗ꯭ꯔꯃꯥ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯗ꯭ꯔꯃꯥꯁꯤ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯊꯤꯌꯦꯇꯔ ꯑꯩ ꯍꯧꯖꯤꯛ MDUꯗ ꯂꯩ MDUꯒꯤ ꯑꯥꯔꯇꯤꯁꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩꯔꯤꯗꯅꯀꯣ ꯁꯤꯗꯗꯤ ꯌꯥꯎꯕꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯅꯨꯄꯤ ꯂꯤꯂꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯉꯨꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯎꯗꯕꯅꯅꯦ ꯈꯪꯗꯕꯅꯤꯅ ꯍꯥꯏꯕꯤꯔꯛꯇꯦꯕ ꯃꯃꯥꯗꯣ ꯐꯤꯂꯝꯒ ꯗ꯭ꯔꯃꯥꯒꯁꯦ ꯀꯔꯝꯕꯅ ꯍꯥꯟꯅ ꯈꯣꯡꯗꯥꯕꯤꯔꯛꯄꯅꯣ ꯑꯩ ꯗ꯭ꯔꯃꯥꯅ ꯍꯜꯂꯛꯑꯦ ꯗ꯭ꯔꯃꯥꯅ ꯍꯥꯟꯅꯦꯕꯀꯣ ꯗ꯭ꯔꯃꯥꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯩꯅ MDUꯁꯤꯗꯀꯣ ꯁꯨꯅꯨꯒꯤ ꯃꯍꯥꯎ ꯑꯣꯏꯅ ꯑꯃ ꯇꯧꯏ
ꯑꯩꯈꯣꯏ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯒ ꯐꯪꯉꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥ ꯆꯣꯔꯣꯟ ꯆꯥꯟꯗꯝ ꯁꯃꯥ ꯆꯣꯔꯣꯟꯒ ꯍꯥꯏꯕꯗꯣ ꯇꯥꯔꯝꯒꯅꯤ ꯃꯥꯅ ꯀꯩꯅꯣ ꯂꯥꯛꯑꯦ ꯖꯍꯦꯔꯥꯒꯤ ꯒꯥꯏꯗ ꯑꯗꯨꯏꯗꯨꯗ ꯂꯥꯛꯑꯦ ꯍꯣꯟꯗ ꯂꯥꯛꯑꯦꯕ ꯍꯣꯟꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯍꯣꯟꯗ ꯂꯩꯕ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯗꯨꯗ ꯍꯥꯏꯅꯩꯌꯦꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯄꯥ ꯂꯨꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯗꯨꯗ ꯃꯥ ꯐꯤꯂꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯈꯣꯠꯆꯒꯦꯅ ꯍꯥꯏꯕ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯨꯝꯕꯅꯦꯕꯀꯣ ꯏꯟꯊꯣꯛꯂꯕꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯁꯤ ꯌꯥꯝꯃꯦ ꯑꯩ ꯁꯦꯔꯣꯜ ꯂꯩꯇ ꯇꯔꯦꯠꯅꯤ ꯑꯩꯅ ꯀꯨꯝꯃꯤꯁꯦ ꯀꯣ ꯃꯤꯅꯅꯦ ꯑꯁ ꯇꯔꯦꯠ ꯀꯨꯝꯃꯤ ꯍꯥꯏꯕꯗ ꯃꯤꯅ ꯀꯤꯕ ꯑꯃ ꯌꯥꯎꯋꯦꯅꯦ ꯇꯔꯦꯠ ꯀꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯨꯝꯃꯛꯑꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯣꯏ ꯂꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯔꯒ ꯃꯃꯥ ꯍꯧꯖꯤꯛꯁꯤ ꯃꯃꯥꯒꯤ ꯑꯣꯏꯅ ꯑꯦꯋꯥꯔꯗꯁꯤ ꯀꯌꯥꯃꯨꯛ ꯐꯪꯕꯤꯔꯒꯦ ꯃꯃꯥ ꯐꯤꯂꯝꯗꯅ ꯀꯌꯥꯃꯨꯛ ꯐꯪꯕꯤꯔꯒꯦ ꯗ꯭ꯔꯃꯥꯗꯅ ꯀꯌꯥꯃꯨꯛ ꯐꯪꯕꯤꯔꯒꯦ ꯃꯃꯥ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯗ꯭ꯔꯃꯥꯗꯗꯤꯅꯦ ꯑꯩꯗꯤ ꯐꯪꯗꯦꯗ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯗ꯭ꯔꯃꯥꯗꯗꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯃꯆꯦꯠ ꯃꯀꯥꯏ ꯌꯥꯎꯕꯅꯤꯅ ꯑꯗꯨꯏꯗ ꯀꯅꯥꯅ ꯑꯦꯋꯥꯔꯗ ꯄꯤꯗꯣꯏꯒꯦ ꯑꯗꯨꯒ ꯐꯤꯂꯝꯗꯕꯨꯗꯤ ꯍꯥꯏꯗꯤ ꯁꯦꯔꯣꯜꯂꯣꯏꯗ ꯀꯩꯅꯣ ꯏꯟꯊꯣꯛꯂꯕꯤ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯖꯥꯝ ꯃꯈꯣꯡ ꯑꯗꯒꯤ ꯖꯍꯦꯔꯥꯗ ꯄꯤꯠ ꯂꯥꯎꯕꯤꯝꯈꯛ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯦꯛ ꯃꯍꯥ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯃꯉꯥꯏꯗ ꯀꯩꯁꯨ ꯐꯪꯅꯤꯡꯉꯥꯏ ꯂꯩ ꯄꯣꯠꯇꯦꯗ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯄꯥꯝꯖꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯗ ꯁꯨꯝ ꯃꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯈꯔ ꯇꯧꯔꯝꯃꯤ ꯑꯗꯨ ꯈꯔ ꯇꯧꯔꯝꯕꯗꯣ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯝ ꯐꯤꯂꯝ ꯌꯥꯎꯍꯜꯂꯤ ꯑꯃ ꯇꯧꯍꯜꯂꯤ ꯂꯣꯏ ꯇꯧꯍꯜꯂꯦꯕ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯤ 10ꯃꯨꯛ ꯇꯝꯕꯤꯔꯦ 10ꯃꯨꯛꯇꯣ ꯂꯣꯏ ꯐꯥꯎꯋꯗꯤ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯐꯥꯎ ꯐꯥꯎꯗ꯭ꯔꯤꯑꯕ ꯀꯩꯗꯧꯉꯩꯅꯣ ꯑꯩꯈꯣꯏꯅ ꯐꯥꯎꯔꯛꯀꯗꯣꯏꯁꯤ ꯁꯤꯗꯧꯔꯕ ꯑꯩꯈꯣꯏ ꯐꯥꯎꯗ꯭ꯔꯤꯑꯕ ꯑꯗꯣ ꯄꯥꯝꯖꯕꯒꯤ ꯃꯣꯏꯁꯨ ꯄꯥꯝꯖꯕꯒꯤꯅꯤ ꯑꯗꯣ ꯑꯩꯅ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨꯗꯤ ꯂꯣꯏꯅ ꯐꯥꯍꯟꯅꯤꯡꯉꯤ ꯑꯩꯅ ꯃꯃꯥ ꯍꯧꯖꯤꯛ ꯐꯥꯎꯗꯀꯣ ꯐꯤꯂꯝꯁꯦ ꯃꯃꯥꯅ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤꯅ ꯐꯤꯂꯝꯁꯦ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯁꯔꯨꯛ ꯌꯥꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯤꯡꯗ ꯂꯩꯕ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯆꯠꯂꯝꯗꯥꯏ ꯐꯥꯎꯗ ꯁꯦꯗꯨꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯃꯃꯥꯅ ꯅꯪꯒꯗꯕ ꯇꯥꯏꯃꯤꯡꯗꯣ ꯃꯌꯥꯝꯁꯨ ꯁꯥꯎꯗꯅꯕ ꯁꯦꯝꯃ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯤꯕꯀꯣ ꯍꯧꯖꯤꯛꯅ ꯄꯦꯟꯗꯤꯡꯗ ꯀꯌꯥꯝ ꯂꯩꯕꯤꯔꯤꯒꯦ ꯑꯗꯨꯒ ꯅꯝꯕ ꯂꯣꯏꯈꯤꯕꯅ ꯀꯌꯥꯃꯨꯛ ꯂꯩꯕꯤꯈ꯭ꯔꯦ ꯑꯩꯁꯦ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯗꯤ ꯃꯧ ꯑꯣꯏꯔꯒ ꯇꯧꯔꯛꯄꯅꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯨꯝꯃꯛꯏꯁꯦ ꯐꯤꯂꯝ 150 ꯁꯨꯔꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯁ ꯐꯣꯔꯝꯒꯤ ꯋꯥꯔꯅꯤꯡꯒ ꯌꯥꯝ ꯐꯪꯉꯄꯣꯠꯅꯤꯅꯦ ꯑꯩꯗꯤ ꯋꯥꯔꯅꯤꯡꯒ ꯌꯥꯝ ꯆꯥꯔꯄꯣꯠꯅꯤ ꯀꯩꯅꯣꯗ ꯒꯣꯀꯨꯟꯅꯦ ꯀꯩꯀꯨꯅꯦ ꯕꯣꯅꯤꯅꯦ ꯑꯗꯒꯤ ꯕꯥꯂꯥ ꯁꯣꯃꯥ ꯃꯣꯏꯁꯤꯡꯁꯦ ꯁꯦꯗꯨꯜꯒꯤ ꯃꯇꯥꯡꯗ ꯃꯣꯏꯁꯦ ꯋꯥꯔꯅꯤꯡ ꯄꯤꯕꯅꯦꯕ ꯀꯧꯈꯠꯄꯅꯦꯕ ꯀꯩꯅꯣꯅ ꯐꯣꯔꯝꯅ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗ ꯑꯩꯒꯤ ꯏꯃꯤꯡ ꯍꯥꯟ ꯌꯥꯎ ꯂꯩꯔꯝꯃꯕꯅꯦ ꯑꯇꯩ ꯀꯅꯥꯃꯨꯛ ꯌꯥꯎꯗꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟ ꯌꯥꯎ ꯂꯩꯔꯝꯃꯦ ꯕꯣꯅꯤꯅ ꯍꯥꯏꯌꯦ ꯍꯅꯨꯕꯤ ꯅꯪꯅ ꯃꯀꯣꯛꯇ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯅꯃꯥꯏ ꯊꯥꯖꯤꯜꯂꯛꯀꯅꯤ ꯋꯥꯔꯅꯤꯡ ꯆꯥꯗꯅ ꯀꯧꯈꯠꯂꯦ ꯅꯃꯥꯏ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯜꯂꯛꯏꯁꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯅꯅꯦ ꯃꯌꯥꯝꯁꯨꯅ ꯑꯗꯨꯝ ꯍꯥꯏꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡꯁꯦ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯁꯨꯇꯤꯡ ꯃꯐꯝꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯖꯀꯥꯟꯇꯁꯦ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯗꯅ ꯃꯥꯅ ꯁꯨꯖꯀꯥꯟꯇꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦꯕꯀꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦꯕꯀꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯍꯌꯦꯡ ꯀꯧꯈꯠꯄꯔꯅꯦ ꯐꯣꯔꯝꯗ ꯍꯥꯏꯕ ꯍꯣꯏꯅꯦ ꯏꯆꯦꯁꯨ ꯌꯥꯎꯏꯅꯦ ꯑꯗꯣ ꯑꯉꯥꯡꯈꯩꯒ ꯇꯧꯔꯒ ꯏꯆꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯥꯛꯄꯤꯔꯣ ꯁꯤꯅꯦꯕꯀோ ꯑꯩꯅ ꯁꯨꯖꯀꯥꯟꯇ ꯏꯆꯦꯗꯤ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯏꯆꯦꯗꯤ ꯂꯥꯛꯑꯣꯏ ꯑꯩ ꯐꯤꯂꯝ ꯇꯣꯛꯑꯁꯨ ꯇꯣꯛꯀꯅꯤ ꯑꯩ ꯐꯤꯂꯝꯗ ꯅꯪ ꯐꯤꯂꯝ ꯀꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯆꯦꯗꯤ ꯂꯥꯛꯑꯣꯏ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯈꯪꯗꯦꯅꯦ ꯏꯆꯦ ꯅꯣꯡꯃꯗ ꯐꯤꯂꯝ 3 ꯆꯠꯂꯤ ꯍꯥꯏꯅꯦ ꯁꯤꯅꯦꯕ ꯑꯗꯩ ꯑꯩ ꯐꯤꯂꯝ 3 ꯆꯠꯂꯁꯨ 2 ꯆꯠꯂꯁꯨ ꯃꯣꯏ ꯑꯃꯨꯛꯇꯪ ꯍꯥꯏꯍꯟꯗꯦ ꯑꯩꯅ ꯍꯥꯟꯅ ꯊꯨꯡꯕ ꯉꯥꯛꯇꯅꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯌꯥ ꯌꯥꯎꯏ ꯅꯪꯅꯕ ꯇꯥꯏꯝ ꯃꯦꯅꯦꯖꯇꯨꯗꯤ ꯐꯖꯅ ꯃꯃꯥꯅ ꯇꯧꯕꯤ ꯃꯤ ꯑꯃꯒꯤꯗ ꯑꯌꯨꯛꯇ ꯄꯤꯔꯦꯗꯅ ꯑꯌꯨꯛꯇ ꯃꯣꯏꯗ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯑꯦꯕ ꯁꯣꯝ ꯆꯥꯔꯨꯔꯒꯦꯅ ꯃꯤꯒꯤꯗꯨ ꯅꯪꯉꯔꯣꯏꯅ ꯁꯣꯝꯗ ꯂꯥꯛꯑꯦꯗꯅ ꯑꯩ ꯆꯥꯛ ꯁꯔꯨꯛ ꯈꯛ ꯄꯤꯔꯝꯗ꯭ꯔꯦꯕ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩꯁꯦ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯐꯤꯂꯝ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯖꯤꯛ ꯀꯨꯝꯃꯛꯏꯅꯦꯕ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯑꯃꯒꯤꯁꯨ ꯅꯪꯅꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯏꯗ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯅ ꯌꯥꯕꯤꯔꯗꯤ ꯐꯕ ꯖꯍꯦꯔꯥꯗꯒ ꯐꯨꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯈꯪꯗꯗꯣꯏ ꯃꯥꯅ ꯑꯣꯐꯤꯁ ꯀꯨꯝꯃꯛꯄ ꯑꯩ ꯂꯩꯔꯝꯗꯕ ꯆꯥꯛꯁꯨ ꯊꯣꯡꯗꯕ ꯅꯨꯡꯗꯥꯡ ꯁꯨꯇꯤꯡ ꯍꯥꯏꯔꯦꯗꯅ ꯑꯗ ꯉꯁꯥꯏꯒꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯏꯗꯣꯔꯤꯃꯤꯅ ꯁꯤꯃ ꯂꯣꯏꯁꯟꯖꯦꯅ ꯇꯧꯕꯗ ꯊꯦꯡꯇꯣꯛꯄꯅꯤꯗꯅ ꯑꯩꯅ ꯍꯪꯖꯒꯦ ꯈꯟꯖꯕꯗꯣ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯃꯃꯥꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯤꯔꯛꯏꯗꯣ ꯃꯃꯥꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯑꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯑꯦ ꯍꯥꯏꯕꯤꯀꯣ ꯃꯃꯥ ꯍꯣꯏ ꯑꯗꯨ ꯁꯤꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯕꯕꯥꯅ ꯑꯊꯤꯡꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯄꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯔꯥ ꯑꯌꯥꯕꯁꯤ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯃꯥ ꯃꯔꯛꯇꯕꯨꯗꯤ ꯖꯍꯦꯔꯥ ꯐꯤꯂꯝꯗꯕꯨꯗꯤ ꯕꯕꯥꯒ ꯀ꯭ꯔꯥꯏꯁꯤꯁ ꯈꯔꯗꯤ ꯊꯣꯛꯑꯦꯅ ꯍꯥꯏꯕꯤꯔꯦꯀꯣ ꯁꯤ ꯅꯠꯇꯕ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯔꯦ ꯃꯥꯏꯁꯦ ꯀꯩꯅꯣꯅꯦ ꯐꯤꯂꯝꯁꯦ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗꯒ ꯌꯥꯝ ꯇꯧꯅꯔꯦꯗꯅ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥ ꯀꯩꯀꯩꯁꯤꯗ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯩꯗ ꯅꯣꯏ ꯕꯕꯥꯁꯤꯗ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯍꯨꯔꯠ ꯇꯧꯔꯒ ꯃꯍꯨꯔꯠꯇ ꯑꯦꯟꯚꯦꯂꯞꯇ ꯍꯥꯞꯄꯦꯕ ꯄꯩꯁꯥꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗꯅꯅꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯌꯥꯅꯅꯕ ꯍꯥꯏꯅ ꯃꯣꯏꯗ ꯄꯤꯌꯦꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯂꯧꯁꯟꯅꯦꯕ ꯑꯗꯨꯒ ꯁꯨꯇꯤꯡ ꯆꯠꯂꯝꯗꯥꯏꯁꯤ ꯃꯔꯩ ꯍꯦꯛꯇ ꯇꯧꯕ ꯁꯤꯅꯤ ꯑꯁ ꯌꯥꯝ ꯋꯥ ꯇꯧꯔꯛꯏꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯊꯣꯛꯂꯛꯏꯁꯤ ꯃꯃꯥꯅ ꯃꯄꯥꯅ ꯇꯧꯍꯧꯖꯅꯨ ꯈꯣꯠꯍꯧꯖꯅꯨꯅ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯏꯃꯥꯗꯤ ꯂꯣꯏꯅꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯁꯒꯥꯏꯕꯒꯨꯝ ꯁꯒꯥꯏꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤ ꯃꯃꯥꯅ ꯐꯤꯂꯝꯒꯤ ꯂꯝꯕꯤꯁꯤꯗ ꯐꯤꯂꯝ ꯁꯨꯇꯤꯡꯒ ꯆꯠꯄꯤꯕ ꯍꯥꯏꯕꯁꯤ ꯕꯕꯥꯅ ꯌꯥꯕꯒꯤꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯕꯕꯥꯅꯒ ꯈꯤꯇꯪ ꯈꯔ ꯑꯊꯤꯡꯕꯒ ꯈꯔ ꯄꯤꯔꯛꯄꯁꯤ ꯑꯗꯨ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯩꯅꯅꯦꯀꯣ ꯃꯥꯅ ꯏꯁ ꯈꯣꯡꯎꯞꯁꯤ ꯀꯥꯈꯠꯂꯛꯄꯁꯤꯗꯀꯣ ꯀꯥꯅꯦꯗꯅꯅꯦ ꯑꯩꯅꯅꯦ ꯈꯣꯡꯎꯞꯁꯤ ꯂꯧꯊꯣꯛꯑ ꯇꯞꯅ ꯀꯥꯈꯠꯂꯛꯏꯅꯤꯀꯣ ꯊꯣꯡꯁꯤ ꯍꯦꯛ ꯍꯥꯡꯇꯣꯛꯇ ꯑꯔꯥꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁ꯭ꯋꯥꯏ ꯂꯥꯎꯖꯥꯠꯅꯤ ꯏꯁꯥꯁꯦ ꯀꯤꯔꯤꯕ ꯃꯇꯝꯗꯨ ꯃꯃꯥ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯂꯩꯔꯒꯅꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯑꯦꯗ ꯏꯆꯥ ꯅꯨꯄꯥꯗꯤ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯦꯛ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨꯝ ꯐꯤꯂꯝ ꯌꯥꯎꯕꯒꯤ ꯂꯝꯕꯤꯁꯤ ꯆꯪꯁꯤꯟꯕꯤꯕ꯭ꯔꯥ ꯆꯪꯁꯜꯂꯦ ꯑꯗꯨꯝ ꯆꯪꯁꯜꯂꯦ ꯃꯇꯝꯗꯨꯗꯗꯤ ꯕꯕꯥꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯕ ꯅꯨꯄꯥꯅꯤꯗꯅ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎ ꯀꯥꯟꯗꯅ ꯑꯁ ꯖꯍꯦꯔꯥ ꯐꯤꯂꯝꯒꯥꯁꯦ ꯖꯍꯦꯔꯥ ꯅꯝꯕ ꯆꯠꯄꯗꯨꯗꯗꯤ ꯐꯨꯏꯗꯅꯀꯣ ꯑꯗꯨꯒ ꯔꯤꯂꯤꯁ ꯇꯧ ꯀꯥꯟꯗꯗꯤ ꯑꯁ ꯅꯣꯛꯇꯅꯒ ꯇꯧꯔꯤ ꯄꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯅꯨꯄꯥꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯃꯥꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯇꯪ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯃꯃꯥ ꯅꯨꯡꯉꯥꯏꯈꯤꯕꯗꯤ ꯈꯪꯗ꯭ꯔꯦ ꯋꯥꯈꯤꯕꯗꯤ ꯑꯋꯥꯕꯗꯤ ꯌꯥꯝ ꯂꯩꯔꯝꯃꯅꯤ ꯃꯃꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯃꯃꯥꯅꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯅꯨꯡꯉꯥꯏꯈꯤꯕꯕꯨꯗꯤ ꯍꯣꯏ ꯃꯌꯥꯝ ꯇꯤꯟꯅꯕꯅꯤꯅꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯃ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏꯕꯗꯨꯃꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯧꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯈꯤꯕꯁꯤꯡꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯔꯦ ꯃꯃꯥ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯅꯦ ꯑꯗꯨꯕꯨ ꯗ꯭ꯔꯃꯥꯗꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯣꯡꯗꯥꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩ ꯀꯔꯤꯝ ꯇꯧꯗꯤꯌꯦ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯀꯩꯝ ꯇꯧꯔꯛꯇꯦꯕ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯏꯁꯩꯕꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯨ ꯏꯁꯩ ꯇꯧꯋꯦꯕꯀꯣ ꯅꯣꯠ ꯁꯪꯀꯤꯔꯇꯟ ꯑꯗꯣ ꯅꯤꯡꯊꯧꯅꯒ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯗꯣ ꯅꯤꯡꯊꯧꯅꯒ ꯃꯦꯗꯜꯒ ꯄꯤꯌꯦꯕ ꯃꯣꯏꯒꯤ ꯃꯦꯗꯜꯒꯗꯣ ꯑꯗꯨꯒꯗꯣ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯛꯄꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯛꯏꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔु ꯑꯃ ꯍꯩꯍꯩꯗꯦ ꯃꯣꯏꯗꯨ ꯑꯣꯖꯥ ꯒꯨरुꯅꯤ ꯍꯥꯏꯅ ꯂꯧꯔꯒꯦꯕꯀꯣ ꯑꯩꯅ ꯁꯪꯀꯤꯔꯇꯣꯟꯒ ꯁꯛꯏꯁꯦ ꯑꯣꯖꯥ ꯒꯨꯔु ꯑꯃ ꯅꯥꯏꯗꯦꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯑꯗꯨꯏꯗꯣ ꯈꯣꯡꯗꯥꯔꯨꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯛꯄꯗꯨꯗꯅꯦ ꯑꯗꯨꯝ ꯁꯛꯈꯤ ꯈꯪꯗꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯒꯨꯔꯨꯁꯤ ꯉꯁꯥꯏꯒꯤ ꯃꯃꯥꯅ ꯎꯕꯤꯔꯤꯕ ꯃꯣꯏꯅ ꯁꯛꯄ ꯇꯥꯔꯤꯕꯗꯣ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯏꯁꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥ ꯀꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯌꯥꯎꯗ꯭ꯔꯒ ꯇꯥꯔꯒꯁꯨ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯕꯨ ꯄꯥꯝꯖꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯕꯨ ꯇꯧꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯊꯃꯣꯏꯁꯤꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯇꯥꯔꯒꯗꯤ
ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯂꯣꯏꯅ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯒꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯃꯣꯏꯅ ꯁꯛꯏꯕꯗꯣ ꯑꯩꯅ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯁꯛꯑꯣꯏ ꯍꯥꯏꯕꯅꯤꯗ ꯃꯣꯏꯅ ꯁꯛꯏꯕꯗꯣ ꯑꯁ ꯁꯨꯃꯥꯏꯅ ꯁꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯁ ꯇꯥꯟꯒꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯆꯥꯔꯤ ꯇꯥꯟ ꯑꯣꯏꯕ ꯇꯤꯟ ꯇꯥꯟ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯁꯨꯝ ꯈꯪꯖꯟꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯩꯖꯈꯤꯕꯩ ꯋꯥꯅꯦꯕ ꯑꯍꯥꯟꯕ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯏꯁꯩ ꯁꯛꯈꯤꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯙꯅꯃꯟꯖꯨꯔꯤ ꯂꯩꯈꯤꯗꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯀꯩꯅꯣꯗ ꯁꯛꯑꯦ ꯁꯦꯛꯃꯥꯏꯗ ꯑꯗꯨ ꯁꯛꯄ ꯀꯥꯟꯁꯤꯗ ꯏꯕꯥꯅꯤꯁꯦ ꯐꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯊꯣꯡ ꯍꯦꯛ ꯊꯣꯛꯂꯛꯄꯒꯤ ꯅꯥꯀꯟꯒꯤꯗꯨꯗ ꯊꯣꯡ ꯑꯃ ꯄꯥꯜꯂꯦ ꯑꯝꯇ ꯂꯥꯛꯈꯣꯏꯅ ꯀꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯁ ꯑꯩꯅꯒ ꯃꯥꯡ ꯊꯥꯔ ꯄꯨꯔꯥ ꯆꯪꯉꯦꯕꯀꯣ ꯀꯩ ꯍꯥꯏꯒꯦꯅ ꯑꯗꯨꯒꯅꯦ ꯒꯤꯂꯥꯁ ꯇꯪꯈꯥꯏ ꯑꯃ ꯍꯩꯔ ꯄꯤꯔꯛꯄꯩ ꯋꯥꯅꯤ ꯑꯩꯅ ꯍꯩꯃꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗꯤꯌꯦ ꯁꯤꯅꯦꯕꯀꯣ ꯙꯅꯃꯟꯖꯨꯔꯒ ꯏꯕꯥꯅꯤꯁꯦ ꯏꯁꯩ ꯁꯛꯐꯝꯗꯨꯗ ꯅꯣꯛꯄꯁꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯑꯝꯇ ꯇꯧꯔꯛꯇꯕꯅꯤꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯙꯅꯃꯟꯖꯨꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯄꯜꯂꯛꯑꯀꯥꯟꯁꯤꯗ ꯏꯕꯥꯅꯤ ꯏꯁꯩ ꯌꯥꯝ ꯇꯧꯔꯛꯏ ꯅꯨꯡꯉꯥꯏ ꯃꯃꯥꯗ ꯙꯅꯃꯟꯖꯨꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯒꯗꯤ ꯎꯅꯖꯗꯣꯏꯅꯦ ꯃꯃꯥꯀꯣ ꯁꯨꯃꯥꯏꯅꯅꯦ ꯑꯩꯅ ꯚꯦꯇꯔꯥꯟꯁꯤꯡꯁꯦ ꯑꯩ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯟꯅ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯖꯔꯒ ꯑꯩꯅ ꯎꯅꯖꯍꯧꯔꯒ ꯑꯝꯇꯪ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯗꯦ ꯃꯃꯥꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯍꯟ ꯑꯣꯏꯕꯁꯤꯡꯁꯦ ꯑꯝꯇꯪ ꯃꯊꯪꯇꯒꯤ ꯎꯅꯖꯒꯦꯅ ꯍꯣꯠꯅꯖꯕꯅꯦ ꯌꯥꯝ ꯅꯪꯅ ꯅꯨꯡꯉꯥꯏꯖꯩ ꯇꯧꯔꯤꯁꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯃꯃꯥ ꯈꯪꯗꯕꯁꯨ ꯈꯪꯉꯅꯤ ꯇꯥꯗꯕꯁꯨ ꯇꯥꯔꯅꯤ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗꯒꯤ ꯄꯣꯠ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯗꯕꯁꯦ ꯉꯁꯤ ꯇꯥꯗꯕꯁꯨ ꯇꯥꯔꯅꯤ ꯈꯪꯗꯕꯁꯨ ꯈꯪꯉꯅꯤꯗꯅ ꯃꯃꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅ ꯂꯩꯌꯦꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯒꯤ ꯚꯤꯌꯣꯔꯁꯤꯡꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯀꯣ ꯏꯁꯩꯁꯨ ꯍꯩ ꯍꯥꯏꯔꯒ ꯏꯁꯩ ꯑꯃꯐꯥꯎ ꯁꯛꯅꯗꯦ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯃꯥꯀꯣ ꯑꯗꯣ ꯑꯩꯅ ꯁꯛꯄꯤꯌꯣꯅ ꯍꯥꯏꯖꯗꯣꯏꯁꯤ ꯃꯃꯥꯗ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒ ꯁꯛꯄꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯅ ꯉꯁꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯊꯣꯛꯄꯤꯌꯣꯅꯦ ꯃꯃꯥ ꯑꯩꯁꯦ ꯈꯣꯟ ꯌꯥꯗꯦꯃꯤ ꯈꯣꯟ ꯌꯥꯗꯁꯨ ꯃꯃꯥ ꯁꯨꯝ ꯁꯛꯄꯤꯌꯣ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯗꯣ ꯑꯗꯨꯏꯗꯣ ꯈꯣꯟꯁꯦ ꯌꯥꯗꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯑꯗꯣ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯅꯦ ꯃꯃꯥ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤꯁꯤ ꯃꯃꯥꯅ ꯏꯁꯩ ꯁꯛꯂꯛꯄ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯃꯥꯅ ꯁꯛꯇꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯆꯥꯛꯅ ꯂꯩꯍꯧꯒꯗꯧꯕ ꯃꯌꯥꯝ ꯌꯥꯎꯔꯅꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯆꯤꯡꯗꯅ ꯑꯗꯨꯏꯗꯤ ꯆꯤꯡꯕ ꯈꯣꯠꯄ ꯑꯝꯇ ꯁꯛꯑꯔꯣꯏꯀꯣ ꯃꯆꯦꯠ ꯑꯝꯇꯪ ꯊꯛꯑꯒꯦꯀꯣ ꯌꯥꯏꯌꯦ ꯃꯃꯥ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔ ꯆꯤꯡꯕꯩ ꯑꯃꯨꯛ ꯁꯛꯁꯤꯀꯣ ꯑꯩ ꯈꯣꯟ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯅꯨꯡ ꯇꯅꯅꯨꯡ ꯇꯥꯗ꯭ꯔꯤꯝ ꯇꯅꯅꯪ ꯗꯦꯔꯦꯅꯨꯡ ꯇꯅꯥ ꯗꯦꯔꯦꯅꯨꯡ ꯇꯥꯅꯨꯡ ꯇꯅꯅꯨꯡ ꯖꯥꯒꯣꯏ ꯃꯈꯥ ꯇꯥꯔꯔꯣꯏꯕ ꯌꯥꯗ꯭ꯔꯦꯕ ꯈꯅꯥꯎꯁꯦ ꯈꯅꯥꯎꯁꯦ ꯍꯥꯡꯅꯕ ꯈꯔ ꯁꯥꯡꯅ ꯆꯤꯡꯕ ꯑꯝꯇꯪ ꯆꯠꯄꯤꯌꯣ ꯃꯃꯥ ꯑꯗꯨꯗꯤ ꯈꯅꯥꯎꯁꯦ ꯍꯥꯡꯈ꯭ꯔꯗꯣꯏꯅꯦ ꯃꯃꯥ ꯉꯁꯤꯗꯤ ꯅꯆꯥꯅ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯖꯔꯒꯦ ꯃꯃꯥ ꯌꯥꯗꯕꯅꯤꯅꯦ ꯈꯅꯥꯎꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯦ ꯂꯣꯛ ꯂꯥꯏꯍꯧ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯀꯔꯤꯅꯣ ꯁꯛꯇꯣꯏꯗꯨꯕꯨ ꯑꯩꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯊꯣꯔꯛꯒꯦ ꯌꯥꯏꯌꯦ মধুর নাচে মধুর বাজে মধুর নাচে মধুর বাজে মধুর 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 ঝাঁচিনি নাত্র তেরে কিত যা মধুর নাচে মধুর বাজে মধুর নাচে মধুর বাজে মধুর 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 ঝাঁচিনি নাত্র तेरे कित जा खनाउ यादेब ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯃꯃꯥꯗꯣ ꯏꯁꯩꯁꯨ ꯄꯥꯝꯖꯕ ꯏꯁꯩꯁꯨ ꯇꯥꯍꯟꯕꯤꯔꯦ ꯃꯃꯥꯅ ꯄꯦꯇ꯭ꯔꯣꯜꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯌꯣꯟꯕꯅꯣ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯂꯤꯕꯤꯔꯛꯑꯣꯅꯦ ꯃꯃꯥ ꯃꯗꯨ ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯉꯥꯡ ꯑꯃꯗ ꯉꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯥ ꯑꯗꯤ ꯑꯩꯗꯤ ꯈꯪꯗꯕꯅꯦꯕ ꯁꯨꯖꯀꯥꯟꯇꯅ ꯊꯥꯎ ꯂꯩ ꯂꯥꯛꯄꯅꯤꯗ ꯁꯨꯖꯀꯥꯟꯇꯅꯦꯁꯦ ꯈꯪꯗꯦꯕ ꯑꯩꯅ ꯒꯥꯔꯤꯁꯦ ꯁꯠ ꯂꯥꯎ ꯈꯥꯝꯕ ꯀꯥꯟꯁꯤꯗ ꯂꯩꯌꯦ ꯂꯩꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯑꯩꯅ ꯑꯗꯣ ꯁꯨꯖꯀꯥꯟꯇ ꯀꯨꯝꯊꯔꯛꯄꯗ ꯏꯀꯥꯏꯕꯅ ꯂꯣꯏꯕꯅꯦꯕ ꯍꯥꯏꯔꯤꯁꯤ ꯃꯃꯥ ꯂꯥꯟ ꯃꯅꯨꯡꯗꯔ ꯀꯣꯔꯣꯅꯥ ꯃꯅꯨꯡꯒꯤꯗꯔ ꯀꯩꯅꯣꯅꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯂꯥꯟꯗ ꯅꯠꯇꯦ ꯀꯣꯔꯣꯅꯥꯗ ꯑꯗꯨ ꯊꯣꯛꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯆꯠꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯄꯩꯁꯥꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯏꯗꯨꯗ
Petron yang kiu leng na ba timing do ni. Leng na ba kanto. Adoy da aina changaga kanoje petrol pump jida aina thau kita piu hadi adum piri e ba ko. Sagi mai machi sim yo no mina. Adoy da moine pira pato da aina yon bani da. Adu su pasa ga yam tong na di mi liter am da lupa tara da ne ba na pido. Adu bu liter kun jakha di lupa sani phang da to. Adu ain sum yon bani da. Adu fuk tau jaga di. Chani du fuk la khom lai roi tu ni. Lai tri mi ne. Adu gi ne. Lai tri mi ne. Adu aina khalle ba ko. Akoi film tawro ma tawro chatlu ba se. Injang na pi ke se pwa ta pi re e ba ko. Aina lai ra sa bi de lai ra boi ning toi. Khalle ba ko. Adu nungsi bai ni khang de ama ni khang de lai ra ram ga ne pi re ni khang de injang na pi ka se yam pi re e ba. Ai mai tong de mo khang de da. Sina chumnagi awawa ma ko. Hoi. Artist ki lam da lak ma tam da mamana sai nuai bagi mi ko umde hangjakre. Kwai da gi awawa myam lei ha ba do. Ai ngatang mama si kau hon na bo hon ja on ha ta re ko. Tang yam sing ni ko. Kwai da gi mama awawa mayam da gi pusi da ka roi da ba shooting chat ma tam da. On na dra ge ene film ga mari le na ba lai na ma chat ma tam da. Kwai da gi awawa thengna ki ba mi ko tang hai bi ro ni. Awaba dudi awaba hakani mi. Habidi yum da ngangam gadra jairam gadra adagidi asai gisindi ma ba do shanbiradi adu to wakhan ai khogi kanu je dum brain je wathamung khangda hai tare. Aduga hojiki angang jing na nammi basiga khogi yam thina khena baduni da. Adagi angang pi ibani. Angang thana mimni. Adu shooting chatli ni. Madugi awa ngakta ba asa khangde da hajik matam ji da oyo ba ko hajik matam ji da nahan aina hogi bagi matam do hajik matam ji da oyo ba ko ining tong na sat pa yane hajik ti isa na imong na loi taw gra bani ai ji hajik ti ining tong na sat le adubu mama na horok da film horok matam da haidi yam na lingi matam da hajik ti koi gi digital cinema ba lai se si lak tri mamang celluloid le ngi matam da shooting torok pa matam du ga hojik ka yam ti kene mari thokoi sharo ong kene sharo loi ta wa ba si di ko adu akoi hojik ki digital ni na lupa sam yang kai pi ba cassette amana ha to anja adu su wadi ha bi ya pote ko editing gi adagi kanu asmaya mama ai di producer je film tangkai jala ko producer do masam ki am yaur gi hangini aina direct hangini ba producer do masam ka ya yaur gi hangini ba asa man tok den yam wa gra jat ni moi ju ko wadi habedi nata ba aduga akoi da su yam chati na waye ba hangde da adu haje artist me am je ha kara sa bai du yaur adu mama koi gi matam gi matung ina su soina awon bati sum la ini ko la pasi matak sida mama koina art kilam sida chang bira ku matam da leramba oja guru gi thaksi khasi adudi sai matak sida mama ko ai na khangje ningi se hojik se matam gi matong yam chena awon le hatare mama ko hojik se adum ai na oja matam da oja guru bu masak khangbi base kugi art kilam sida le biriba mapung oina pung isei to biriba adigi koi khojom setlaga thabak inkhang to biriba mayam singse sidedi oja guru gi thabak si yam oja guru masak khangma gi thabak si yam ujari hatare sigi mathakta ma aina ujaba sima koi sumaina drama gi film gi line na chang biriba sigi line da leri oja sing da sum khurumbagi chanabi se yam masimangna koi gi oja guru bu masak khangba se matam duga hojik sum tori matam su toromi hojik su tori adubo sai matang sida kharadi khenaba kharadi aikoina yam kana lambi sida sangsin dabi ujadabra di khangde to utar ga su kharama khaide ahung leibra aina khanje adu mamana simtang habiyo ne akoi hana dine ko hana di oja guru si amki oja guru gi mamang do kwa cha bangamde oja guru phammi basi gi mamang do samaga cha bangamde oja guru gi khongu khaji tang chuang gu bada laiba katli ko aduga ne haujikan gi na kari haini akhoi di heroine ko mamni ko di hero ko mamni haibe ji gi ko sida noi ahan dakar oi di haibe gi tat amakak
ꯎꯕꯁꯨ ꯌꯥꯎꯏ ꯎꯗꯕꯁꯨ ꯌꯥꯎꯏ ꯂꯣꯏꯅꯃꯛ ꯎꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯔꯒ ꯑꯩꯒꯤ ꯈꯣꯡꯎꯞꯁꯦ ꯊꯅꯝꯕꯁꯦ ꯃꯣꯏꯅ ꯑꯩ ꯁꯦꯟꯗꯟꯁꯦ ꯇꯣꯡꯉ ꯆꯠꯈꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯀꯠꯂꯤꯃꯤꯗꯣ ꯈꯤꯇꯪ ꯁꯣꯛꯎꯕꯗ ꯍꯥꯏꯗꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪ ꯏꯊꯛ ꯊꯣꯡꯕ ꯑꯍꯜ ꯑꯃꯒꯤ ꯈꯣꯡꯎꯞ ꯈꯖꯤꯛꯇꯪ ꯊꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯀꯠꯆꯩ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯊꯪ ꯍꯥꯏꯗꯨꯅꯤ ꯈꯪꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯂꯩ ꯇꯥꯔꯁꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯚꯤꯌꯨꯋꯔꯁꯤꯡꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯋꯥꯐꯝꯁꯤꯗ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯑꯗꯨꯝ ꯑꯩꯁꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯈꯪꯖꯅꯤꯡꯕꯒꯤ ꯍꯪꯖꯕꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯍꯦꯛ ꯑꯩꯅ ꯎꯅꯖꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯍꯪꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯔꯝꯗꯤ ꯌꯥꯝꯅꯁꯨ ꯄꯥꯝꯖꯕ ꯃꯃꯥ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯒꯨꯔु ꯍꯥꯏꯕꯁꯦ ꯃꯥ ꯑꯣꯖꯥ ꯒꯨरुꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯑꯣꯖꯥ ꯒꯨꯔु ꯃꯁꯛ ꯈꯪꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯍꯧꯖꯤꯛꯇꯤ ꯎꯔ ꯐꯥꯎꯗ ꯑꯣꯖꯥꯗꯨꯗ ꯀꯧꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯀꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯗꯗꯤ ꯐꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯠꯂꯝꯗꯥꯏꯗ ꯑꯩꯁꯤ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏꯅꯦ ꯍꯥꯏꯕꯒꯤ ꯈꯪꯕꯒꯤ ꯌꯥꯝ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯃ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯁꯦ ꯃꯁꯤꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯐꯖꯔꯕ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅꯗꯤ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯤꯇꯪ ꯇꯥꯛꯆꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯥꯀꯣꯏꯅꯅ ꯑꯃ ꯍꯪꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯖꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯈꯪꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯒꯨꯔु ꯊꯛ ꯃꯁꯛ ꯈꯪꯅ ꯆꯠꯄꯁꯦ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯥꯔꯠꯀꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯦꯡꯗꯅ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯏꯆꯥ ꯏꯁꯨ ꯊꯥꯔꯤꯕꯁꯤꯡꯗꯗꯤ ꯁꯥꯔ ꯃꯦꯗꯥꯝ ꯍꯥꯏꯔꯒ ꯈꯛ ꯂꯣꯏꯈꯤꯕꯗꯣ ꯅꯠꯇꯕ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯔꯝꯕ ꯑꯣꯖꯥ ꯒꯨरुꯁꯤꯡꯗꯣ ꯑꯩꯈꯣꯏꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯜꯆꯔ ꯑꯃ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔ ꯑꯃ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯕꯅꯤ ꯃꯁꯤ ꯇꯝꯇꯅ ꯃꯥꯡꯊꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯑꯥꯔꯠꯀꯤ ꯂꯥꯏꯟꯗ ꯈꯣꯡꯗꯥꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯦꯡꯗꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯂꯝꯕꯤꯗꯤ ꯃꯌꯥꯝꯅ ꯇꯨꯡ ꯏꯟꯁꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯤꯅ ꯊꯝꯖꯔꯤꯁꯦ ꯃꯃꯥ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯃꯃꯥ ꯌꯥꯝꯅ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯍꯥꯏꯔꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯑꯃ ꯍꯥꯏꯖꯒꯦꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯏꯁꯩꯁꯨ ꯁꯛꯍꯟꯈ꯭ꯔꯦ ꯗꯥꯏꯂꯣꯛꯇꯤ ꯇꯧꯍꯜꯂꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯃꯨꯛ ꯍꯪꯉꯛꯇꯣꯏꯅꯦꯕ ꯍꯣꯔꯦꯟꯀꯣ ꯑꯗꯣ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯗꯥꯏꯂꯣꯛ ꯍꯥꯏꯇꯥꯔꯦ ꯍꯩꯅꯕꯗꯤ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯃꯃꯥ ꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯈꯤꯕ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯕꯤꯔꯣꯅꯦ ꯃꯃꯥ ꯌꯥꯝ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯩꯈꯣꯏꯅ ꯍꯩꯁꯨ ꯍꯩꯖꯗꯦ ꯍꯩꯖꯗ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯨꯒꯗꯣꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯕ ꯑꯩꯅ ꯈꯨꯂꯥꯛꯄꯤ ꯑꯃꯈꯛ ꯁꯥꯖꯩꯌꯦ ꯍꯩꯇ ꯑꯗꯣ ꯑꯗꯩꯗꯨꯗ ꯇꯧꯕ ꯃꯇꯦꯡ ꯇꯧꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯗ ꯁꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏ MDUꯒꯤ ꯗ꯭ꯔꯃꯥꯁꯦ ꯈꯣꯡꯖꯣꯝꯗ ꯁꯥꯟꯅꯩꯌꯦ ꯑꯗꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯒꯁꯦ ꯑꯩꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯃꯥ ꯁꯥꯕꯒꯤ ꯗꯥꯏꯂꯣꯒ ꯐꯖꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯔꯦ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯅꯦ ꯑꯗꯒꯤ ꯂꯥꯟꯅꯦ ꯃꯣꯏꯅ ꯂꯣꯏ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯖꯣꯂꯥꯝ ꯆꯥꯗꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯕꯒꯤ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒꯅ ꯃꯇꯦꯛ ꯈꯤꯇꯪ ꯚꯤꯌꯨꯁꯤꯡꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯣꯏꯗꯕ ꯂꯤꯂꯥꯁꯤꯒꯤ ꯗ꯭ꯔꯃꯥꯁꯤꯒꯤ ꯃꯇꯦꯛ ꯈꯤꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧ ꯍꯥꯏꯔꯒꯗꯤ ꯇꯧꯒꯦ ꯃꯆꯥ ꯂꯨꯔꯦꯟ ꯀꯛꯈꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯆꯤꯡꯈꯩ ꯉꯥꯛꯄꯁꯤꯅ ꯅꯆꯥꯒꯤ ꯃꯪꯁꯠ ꯇꯥꯅꯕ ꯄꯥꯏꯈꯠꯄꯤꯌꯨ ꯂꯨꯆꯤꯡꯂꯦꯟꯕꯤ ꯍꯥꯏꯔꯛꯄꯗꯨꯅꯤꯗ ꯑꯗꯨꯗꯩꯗ ꯑꯩꯅ ꯐꯤꯂꯝꯒꯤꯔ ꯗ꯭ꯔꯃꯥꯒꯤ ꯍꯧꯖꯤꯛ ꯆꯠꯇꯣꯔꯤꯁꯤ ꯗ꯭ꯔꯃꯥ ꯃꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ ꯂꯤꯛꯂꯨ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯨ ꯃꯄꯥꯟ ꯂꯝꯗ ꯎꯠꯂꯨꯗꯣꯏꯗ ꯃꯄꯥꯟ ꯂꯝꯗ ꯎꯠꯂꯨꯗꯣꯏꯕ ꯀꯇꯛꯇ ꯎꯔꯤꯁꯥꯗ ꯇꯝꯕꯤꯔꯣ ꯃꯃꯥ ꯗꯥꯏꯂꯣꯛꯇꯣ ꯃꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯦ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯅ ꯅꯆꯥꯒꯤ ꯀꯩꯅꯣ ꯃꯪꯁꯠ ꯇꯥꯅꯅꯕ ꯄꯥꯏꯈꯠꯄꯤꯌꯨ ꯂꯨꯆꯤꯡꯂꯦꯟꯕꯤꯑꯅ ꯃꯥꯅ ꯊꯥꯡꯁꯤ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯅ ꯌꯦꯡꯉꯒ ꯃꯉꯣꯟꯗ ꯃꯟꯅ ꯌꯦꯡꯉꯒ ꯑꯩꯅ ꯊꯥꯡꯁꯤꯗ ꯄꯥꯏꯔꯒ ꯑꯩꯅ ꯊꯥꯡꯁꯤ ꯇꯞ ꯄꯥꯏꯈꯠꯂꯒ ꯑꯩꯅ ꯂꯨꯆꯤꯡꯂꯦꯟꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯈꯣꯏꯗ ꯆꯤꯡꯒꯣꯏꯅꯒꯗꯕꯗꯤ ꯃꯥꯏꯊꯤꯔꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯥꯏꯕꯤ ꯂꯧꯊꯔꯣꯏ
마이티라바 이나 마이티라바 먹고이나 마코이기 루렌 까파라 콜라비 이가이드 부잼라오 하우나론차 가이드나 찡우라이드 신나시 ꯑꯗꯣ ꯃꯃꯥ ꯗ꯭ꯔꯃꯥꯁꯤ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯆꯥꯅ ꯃꯃꯥꯒꯤ ꯐꯤꯂꯝꯁꯤ ꯑꯃꯗ ꯆꯤꯊꯗꯅ ꯍꯦꯛ ꯊꯕꯛ ꯃꯈꯩ ꯂꯣꯏ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯃꯃꯥꯗ ꯇꯧꯍꯟꯅꯤꯡꯕ ꯗꯥꯏꯂꯣꯛ ꯑꯅꯤꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗꯁꯨ ꯂꯩꯈꯤꯕ ꯐꯤꯂꯝ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯄ ꯁꯅꯥꯒꯤ ꯉꯥꯗꯅꯀꯣ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤ ꯀꯣꯠꯄ ꯄꯨꯈ꯭ꯔꯤ ꯀꯣꯠꯄ ꯂꯩꯈꯣꯝ ꯀꯣꯠꯄ ꯅꯤꯄꯥꯝ ꯆꯦꯟꯈ꯭ꯔꯦ ꯇꯥꯕ ꯀꯥꯟꯗ ꯑꯁꯣꯝꯗꯗꯤ ꯃꯃꯥꯅꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥꯏꯗ ꯆꯦꯜꯂꯝꯃꯅꯦꯅ ꯈꯟꯖꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏ ꯕꯂꯥꯅ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯁꯤꯗꯀꯣ ꯂꯩꯈꯣꯝ ꯀꯣꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯎ ꯀꯣꯠꯄ ꯅꯤꯄꯥꯗꯣ ꯑꯣꯏꯔꯝꯕꯗꯨꯗ ꯈꯣꯡꯕꯥꯟ ꯀꯣꯠꯄꯗ ꯑꯣꯏꯔꯝꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯣꯟ ꯇꯧꯗꯅ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯐꯥꯎꯕ ꯀꯥꯟꯗ ꯑꯩ ꯀꯥꯎꯕ ꯉꯝꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯗꯒ ꯆꯣꯡꯕꯗꯣ ꯃꯃꯥꯅ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯆꯣꯡꯃꯛ ꯆꯣꯡꯗ꯭ꯔꯒꯁꯨ ꯃꯇꯝꯗꯨ ꯃꯃꯥꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯣꯅꯦ ꯃꯃꯥ mana balasina chele na harapa ina ai chele na phone torapa adaideda soidana mukhai de oramani haidana ko manganda soidana oramani na aina harau man gidana ko harau de nungai re harau re ina sofa matan da sunguni da adugo mana ima aidine 콩반 꽃바도 되네 해봐. 아들도 다이나 이마기 비마 남북까지는 이마디 망해더라 이는 좀 까빠들. 야 누가지 마마 아주 마틱 마마기 거기 필름기 타이방다 마미기 타이방시다 마마티 땡다나 좀 레허르가니고 마마나 노비리버 토당 매암싱세 둥다 호가리바 아트 밤자바 거기 필름기 드라마기 라인 애니 아티스트 람비시다 밤자바 ꯃꯌꯥꯝꯁꯤꯡꯅꯁꯨ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯅ ꯑꯣꯏꯒꯦꯔꯥ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯇꯧꯁꯤ ꯇꯝꯖꯍꯧꯕꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯔꯣꯏꯕꯗ ꯃꯃꯥ ꯉꯁꯥꯏꯗꯩ ꯂꯣꯠꯁꯤꯟꯖꯗꯨꯅ ꯊꯝꯖꯕ ꯋꯥꯍꯪ ꯑꯔꯣꯏꯕꯅꯤ ꯑꯩꯅ ꯍꯪꯖꯗꯣꯏꯁꯦ ꯃꯃꯥ ꯀꯣ ꯃꯃꯥꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯦ ꯃꯃꯥ ꯀꯣ ꯑꯗꯨ ꯃꯃꯥꯒꯤ ꯑꯍꯥꯟꯕ ꯃꯃꯥꯕꯨ ꯈꯨꯠ ꯄꯥꯏꯅ ꯇꯥꯛꯄꯤꯈꯤꯕ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯃꯃꯥꯒꯤ ꯑꯗꯤ ꯒꯨꯔꯨꯁꯦ ꯀꯅꯥꯅꯣ ꯃꯃꯥ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯃꯥ masih adi guru si apa ini karena harga tak penuh aja aku ini MDU dah kok MDU dah harga kena aku ini oja amuja orang ini ramai lagi tu mau ina adi sunu di mahal ke tau bukan jadi mau ina tambi adi oja gojel lama bom gojel adi aiga bobo mau yang sini tu tambi tapi deh kain tahi ponate aduga ainaga kakchingdaga toropoduna adi bamon samboro kaina lei moiduna tawbide mama aduga mama na sibogi fil sida lebiri se odi sahi humra 70 plus yokhila 71 plus ne go sibhaw sida mama na lobiri ba thodang yamsi mayam na sakhang maikhang narakana mama si ꯑꯦꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯍꯦꯟꯗꯣꯛꯇꯅ ꯑꯩꯅ ꯇꯥꯖꯕꯗ ꯑꯥꯎꯠꯁꯥꯏꯠ ꯏꯟꯗꯤꯌꯥꯗ ꯐꯥꯎꯗ ꯃꯃꯥꯁꯤ ꯈꯪꯕꯤꯕꯒꯤ ꯄꯥꯎ ꯁꯨꯝ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯈꯪꯕꯤꯔꯝꯒꯗ꯭ꯔꯅꯦ ꯃꯃꯥ ꯄꯥꯎ ꯈꯔ ꯐꯪꯖꯩ ꯃꯃꯥ ꯑꯗꯣ ꯑꯩꯅ ꯇꯥꯖꯕꯗ ꯃꯃꯥꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯆꯠꯄꯗꯣ ꯑꯗꯨꯗ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯌꯥꯎꯗꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯐꯤꯂꯝ ꯑꯃ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯖꯨꯂꯥꯏ ꯑꯥꯒꯁ ꯑꯗꯨꯋꯥꯏꯗ ꯇꯧꯁꯤꯅꯗꯤ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯤꯂꯝ ꯑꯣꯏꯗꯣꯏꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯄꯨꯊꯣꯛꯆꯕ ꯃꯣꯏꯒꯤ ꯐꯤꯂꯝ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯐꯦꯠꯇꯤ ꯇꯥꯖꯕ ꯍꯦꯛ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥꯅ ꯍꯦꯛ ꯃꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯕꯨ ꯀꯃꯥꯏꯅ ꯐꯤꯂꯝ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯅ ꯍꯦꯛ ꯈꯟꯕ ꯑꯗꯨꯅ ꯍꯦꯛ ꯍꯪꯖꯕꯁꯨ ꯍꯪꯒꯣꯏꯖꯗꯅ ꯃꯃꯥꯗ ꯑꯝꯇ ꯑꯁꯦꯡꯕ ꯍꯥꯏꯍꯟꯖꯒꯦꯅ ꯅꯥꯀꯣꯏꯅ ꯑꯩꯅ ꯍꯪꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯣ ꯐꯤꯂꯝꯗꯤ ꯀꯥꯎꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒ ꯇꯧꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯅ moigi kano Assamese nupi saye aduga moigi lamdugi moigi artist apawani moji bora kaina mami chali jani aduda akoi shooting ga taw kanjida moji bora la hauji de tammi sina phau jani ko ta yengbala iba
ꯑꯩꯁꯤ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯗꯕꯅꯦꯃꯤ ꯈꯪꯗꯕꯅꯤ ꯌꯦꯡꯕꯤꯗꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯃꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯗꯣꯏꯕ ꯕꯣꯖꯤꯕꯣꯔꯥꯁꯦ ꯁꯤꯅꯁꯨ ꯑꯩꯁꯦ ꯎꯁꯤꯠꯇꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠꯅꯕꯨ ꯀꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦꯕꯀꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯄꯣꯠꯅꯦꯕꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯅꯤꯗ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯑꯃꯈꯛ ꯇꯧꯕꯗꯣ ꯑꯩ ꯏꯊꯟꯇ ꯈꯟꯖꯩꯑꯕꯀꯣ ꯃꯨꯁꯤꯟ ꯃꯨꯏꯌꯦꯕꯀꯣ ꯑꯩꯅ ꯈꯥꯡ ꯃꯊꯨꯟ ꯃꯥꯟꯕ ꯅꯪ ꯈꯪꯗꯅ ꯑꯩ ꯍꯣꯔꯦꯟ ꯑꯦꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯁꯤꯅꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯠꯇꯕꯅꯤ나 ꯃꯤꯗꯣ ꯑꯩꯁꯤ ꯌꯦꯡꯕꯤꯗꯦꯕ ꯃꯗꯩꯗꯤ ꯑꯩꯅ ꯑꯦꯛꯇꯤꯡꯁꯤ ꯇꯧꯈꯠꯂꯛꯄ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯃꯌꯥꯡꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗꯀꯣ ꯏꯃꯥ ꯏꯄꯥꯁꯤꯅ ꯄꯤꯔꯛꯄ ꯉꯁꯥꯏꯒꯤ ꯔꯥꯅꯤ ꯐꯤꯒꯦ ꯑꯗꯩ ꯃꯔꯩ ꯄꯔꯦꯡꯒꯁꯦ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯄꯥꯏꯍꯟꯗꯕꯗꯨꯅꯦꯕ ꯃꯣꯏꯒꯤ ꯃꯦꯈ꯭ꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯂꯋꯥꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯁꯦꯠꯍꯟꯕꯗꯨꯅꯦꯕ ꯑꯗꯩꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯤ 2 ꯄꯣꯛꯑꯦꯕꯀꯣ ꯑꯗꯩꯗ ꯅꯨꯄꯤ ꯑꯍꯟꯁꯤ ꯃꯤꯇꯩꯗ ꯃꯌꯨꯝ ꯄꯥꯟꯕꯗꯨꯅꯦꯗ ꯂꯨꯍꯣꯡꯗꯧꯔꯦꯕꯀꯣ ꯑꯗꯥꯏ ꯀꯥꯟꯁꯤꯗꯅꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯊꯥꯏꯅ ꯄꯤꯕꯤꯔꯛꯈꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯄꯨꯊꯣꯛꯑꯒꯅꯦ ꯏꯆꯥ ꯅꯨꯄꯤꯗꯨꯗꯅꯦ ꯁꯤ ꯅꯪꯒꯤ ꯄꯨꯄꯨꯒ ꯑꯕꯣꯛꯀꯅ ꯄꯤꯔꯝꯕ ꯏꯙꯧꯒꯅ ꯄꯤꯔꯝꯕꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯑꯩ ꯏꯅꯪꯒꯟ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯑꯩ ꯏꯉꯛꯇ ꯁꯤꯗ꯭ꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯉꯦ ꯏꯆꯥꯗ ꯄꯤꯕꯗꯨꯅꯦꯕ ꯑꯗꯩꯗ ꯀꯞꯄꯗꯨꯗꯀꯣ ꯑꯁ 마지 몸이 슬라우 투고 잉잉 이거 아니다. 많이 떨어가도 만든다. 비가 잘 따르게 아이 액팅도 다 들어보도 되고 마디네 몸이 걸라우 투고 잉잉 이거 아니다. 아이나 다시 콩그러나 아데. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯑꯩ ꯃꯃꯥꯗ ꯍꯪꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯑꯩ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯃ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯅꯆꯥꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯅꯆꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕ ꯉꯁꯤꯒꯤꯗꯃꯛꯇ ꯏꯃꯥ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯀꯣ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯗꯨꯗ ꯌꯦꯛꯇꯅ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯅꯍꯥ ꯑꯣꯏꯕꯤꯔꯛꯇꯨꯅ ꯀꯣ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯅꯆꯥꯅ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯃꯃꯥꯒ ꯑꯍꯥꯟꯕ ꯇꯥꯡꯀꯛꯅꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯂꯥꯛꯆꯒꯅꯤ ꯑꯗꯣ ꯉꯁꯤꯗ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯅꯆꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤ ꯑꯔꯣꯏꯕꯗ ꯃꯃꯥ ꯑꯃꯨꯛꯇꯪꯒ ꯈꯨꯔꯨꯝꯖꯒꯦ ꯅꯆꯥ ꯌꯥꯔꯦ